ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯔꯝꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯕꯦꯃꯥ, ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ. ꯈꯟꯖꯗꯦ. ꯑꯗꯨꯕꯨ ꯇꯥꯗꯥ, ꯑꯩꯒꯤ ꯏꯆꯥꯅ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯖꯗꯦ. ꯑꯩꯁꯨ ꯈꯪꯉꯤ. ꯏꯕꯨꯡꯉꯣ ꯃꯨꯈꯟꯕꯨ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ. ꯃꯍꯥꯛ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ. ꯑꯗꯨꯗ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕꯒꯤ ꯆꯤꯟ ꯍꯥꯏꯕꯁꯤꯗꯤ ꯊꯤꯡꯕ ꯉꯝꯗꯦꯗꯣ. ꯇꯥꯗꯥ, ꯑꯩꯁꯨ ꯑꯉꯝꯕ ꯃꯈꯩꯗꯤ ꯋꯥꯔꯛꯆꯒꯦ. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯑꯅꯥ ꯑꯌꯦꯛꯀꯗꯤ ꯌꯥꯎꯗꯦꯀꯣ? ꯌꯥꯎꯖꯗꯦ ꯇꯥꯗꯥ. ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ ꯃꯨꯈꯟꯅ ꯑꯁꯨꯝꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗ꯭ꯔꯦ. ꯇꯥꯗꯥ, ꯏꯆꯥꯅ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯔꯕꯁꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯀꯔꯤꯒꯤ ꯋꯥꯔꯧꯗꯒꯦ? ꯑꯩꯅ ꯂꯥꯛꯏꯕꯁꯤꯁꯨ ꯏꯕꯨꯡꯉꯣ ꯃꯨꯈꯟꯅ ꯑꯔꯥꯟꯕ ꯇꯧꯏ ꯍꯥꯏꯅ ꯄꯥꯎꯊꯣꯛꯀꯦ ꯂꯥꯛꯄ ꯅꯠꯇꯦ. ꯏꯕꯦꯝꯃ, ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦꯀꯣ. ꯐꯅꯤ ꯇꯥꯗꯥ. ꯐꯔꯦ ꯐꯔꯦ. ꯊꯣꯏꯕꯤ, ꯑꯝꯇ ꯉꯥꯏꯈꯣ. ꯗꯥꯕꯨꯈꯟ, ꯃꯤꯅ ꯎꯔꯛ ꯌꯥꯝ ꯐꯖꯗꯦ. ꯂꯩꯍꯧꯔꯣꯕ. ꯋꯥ ꯑꯝꯇꯗꯤ ꯍꯥꯏꯒꯦ. ꯑꯝꯇ ꯉꯥꯏꯈꯣ ꯊꯣꯏꯕꯤ. ꯊꯣꯏꯕꯤ. ꯊꯣꯏꯕꯤ, ꯑꯝꯇꯗꯤ ꯉꯥꯏꯈꯣ. ꯂꯩꯍꯧꯔꯣꯕ. ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯝꯇ ꯇꯥꯈꯣ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯊꯣꯏꯕꯤ, ꯋꯥꯍꯩ ꯑꯝꯇꯗꯤ ꯍꯥꯏꯒꯦ. ꯊꯣꯏꯕꯤ, ꯑꯝꯇ ꯉꯥꯏꯈꯣ. ꯊꯣꯏꯕꯤ, ꯑꯝꯇ ꯉꯥꯏꯈꯣ. ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯝꯇ ꯇꯥꯈꯣꯕ. ꯂꯩꯍꯧꯔꯣ ꯍꯥꯏꯕꯅꯤ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯂꯩꯍꯧꯔꯣꯕ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯃꯇꯝꯅꯤꯅꯦ ꯁꯤ ꯚꯥꯏ. ꯊꯣꯏꯕꯤ. ꯊꯣꯏꯕꯤ. ꯍꯣꯏ, ꯉꯥꯏꯈꯣ. ꯉꯥꯏꯈꯣꯅꯦ. ꯉꯥꯏꯈꯣ. ꯍꯣꯏ, ꯉꯥꯏꯈꯣ. ꯍꯣꯏ. ꯉꯥꯏꯈꯣ. ꯍꯣꯏ. ꯊꯣꯏꯕꯤ, ꯑꯝꯇ ꯉꯥꯏꯈꯣ. ꯊꯣꯏꯕꯤ. ꯊꯣꯏꯕꯤ. ꯅꯪꯉꯣꯟꯗꯅꯦ ꯉꯥꯏꯈꯣꯁꯦ. ꯀꯩꯅꯣ ꯃꯤ ꯃꯇꯨꯡ ꯀꯣꯏꯅꯦ ꯏꯟꯗꯤꯌꯥ? ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯃꯨꯛꯇ ꯎꯁꯤꯠꯇꯕ. ꯉꯥꯏꯕꯤꯈꯣ. ꯃꯥꯒꯤ ꯄꯨꯔꯣꯏꯕꯅꯤ. ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯑꯁ, ꯑꯇꯩ ꯅꯅꯥꯎ ꯑꯣꯏꯔꯦ. ꯏꯇꯩꯃ, ꯌꯨꯝꯗ ꯈꯟꯅꯕꯗ ꯍꯦꯟꯗꯣꯛꯇꯅ ꯁꯣꯔꯣꯛꯁꯤꯗ. ꯋꯥꯐꯝꯁꯤꯗ ꯅꯣꯏ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯦ. ꯃꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯅꯦ. ꯆꯠꯁꯦ. ꯁꯣꯝꯗ ꯂꯥꯛꯄꯤꯌꯣ.
ꯑꯃꯨꯛ ꯍꯟ ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯏꯟꯅꯕꯤꯔꯛꯀꯅꯨ ꯑꯩ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯤ